ꯆꯥꯛꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦ. ꯍꯣꯏ ꯕꯤꯅꯥ ꯃꯆꯥꯗꯣ ꯅꯪꯅꯦ ꯂꯧꯕ ꯌꯥꯒꯤꯔꯣꯏ. ꯆꯥꯔꯣ. ꯍꯦꯜꯂꯣ ꯃꯌꯥꯝ, ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯔꯒ ꯂꯥꯛꯆꯔꯦ. ꯑꯗꯨꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯕ꯭ꯂꯣꯛꯅꯦ ꯑꯩ ꯉꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯤꯗꯣ. ꯑꯗꯣ ꯉꯁꯤ ꯀꯩꯀꯩ ꯇꯧꯕꯗꯨꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯜꯂꯛꯀꯦ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯗꯤ ꯇꯧꯔꯤꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯗꯣꯆꯥ ꯆꯥꯛ ꯂꯧꯕ ꯆꯪꯈꯤ. ꯗꯣꯆꯥ ꯉꯥꯏꯔꯤ, ꯑꯩ ꯄꯨꯊꯣꯛꯑꯒ ꯂꯩꯔꯦ. ꯑꯩꯈꯣꯏ ꯅꯥꯎꯅ ꯏꯁꯤꯡ ꯍꯥꯟꯕ ꯆꯪꯈꯤ ꯐꯤꯜꯇꯔꯗꯒꯤ. ꯑꯣ ꯃꯃꯥ ꯂꯩ, ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯃꯃꯥ ꯃꯣꯏ SSGꯒꯤ ꯃꯤꯇꯤꯡꯒꯤꯅꯦ ꯆꯠꯈ꯭ꯔꯦ. ꯃꯃꯥ ꯂꯩꯇꯦ. ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯣꯏ SSGꯒꯤ ꯃꯤꯇꯤꯡ ꯌꯥꯝ ꯇꯣꯏ ꯍꯥꯏꯕ. ꯀꯅꯥꯅꯣ? ꯏꯅꯥꯎꯄꯤ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗꯁꯨ ꯕꯦꯡꯛꯇ ꯆꯠꯊꯣꯛꯎꯔꯦ ꯗꯣꯆꯥꯒ ꯑꯩꯒ. ꯗꯣꯆꯥꯒꯤ ꯅꯍꯥꯟꯒꯤ ATMꯗꯣ ꯑꯦꯛꯇꯤꯞ ꯇꯧꯗꯣꯏꯅꯦꯕ. ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡꯗ ꯍꯥꯏꯔꯦꯅ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯗꯤ ꯁꯟꯗꯦ ꯑꯣꯏꯔꯦꯀꯣ. ꯑꯗꯨꯑꯣꯏꯗꯤ ꯉꯁꯤ ꯑꯣꯏꯅ ꯆꯠꯂꯨꯔꯦ. ꯉꯁꯤ ꯆꯠꯄ ꯅꯨꯃꯤꯠꯇꯨꯅ ꯕꯦꯡꯛꯇꯣ ATM ꯌꯥꯔꯝꯗ꯭ꯔꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯔꯛꯄꯁꯨ ꯌꯥꯏ. ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯅꯤ ꯗꯣꯆꯥꯒ ꯑꯩꯒ. ꯁꯦ ꯑꯉꯧꯕꯁꯦ ꯉꯁꯥꯏ ꯆꯥꯈꯔꯦ ꯑꯌꯨꯛꯇ ꯈꯔ ꯀꯣ. ꯍꯧꯖꯤꯛꯐꯥꯎ ꯑꯥꯗ ꯐꯝꯃꯤꯗꯨ ꯅꯤꯅꯦꯒ ꯕꯨꯕꯣꯛꯀ. ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯦꯅꯦꯕ ꯁꯤꯁꯦ. ꯁꯤꯅ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯐꯝꯃꯤ ꯃꯣꯏ ꯀꯟꯅ. ꯍꯨꯏꯁꯨ ꯂꯩꯔꯦ. ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯐꯛꯁꯦ ꯉꯁꯤ ꯁꯛꯈꯥꯏꯕ ꯐꯛ ꯊꯥꯖꯤꯜꯂꯤ. ꯆꯥꯔꯅꯤ ꯑꯩꯈꯣꯏ. ꯅꯨꯡꯁꯥꯁꯦ ꯈꯨꯠꯁꯥꯁꯦ. ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯐꯝꯃ ꯆꯥꯗꯣꯏꯅꯦ. ꯍꯥ? ꯀꯔꯝꯕ ꯆꯥꯗꯣꯏꯕꯣ? ꯑꯩꯈꯣꯏ ꯆꯥꯗꯣꯏꯔꯣ? ꯅꯤꯅꯦ ꯍꯣꯏ ꯆꯥꯗꯣꯏꯔꯣ? ꯆꯥ ꯍꯣꯏ ꯆꯥꯗꯣꯏꯔꯣ? ꯁꯦꯅ ꯍꯩꯅꯤꯡ ꯍꯩꯔ ꯄꯨꯈ꯭ꯔꯣ. ꯑꯩ ꯃꯁꯂꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤ. ꯅꯤꯅꯦ ꯍꯣꯏ ꯆꯥꯕ. ꯑꯉꯧꯕꯁꯨ ꯂꯧ ꯑꯗꯨ. ꯑꯉꯧꯕꯁꯨ ꯂꯧꯈ꯭ꯔꯣ. ꯂꯧꯈ꯭ꯔꯣ. ꯌꯥꯝꯅꯀꯣ ꯀꯩꯅ ꯁꯤꯗ ꯈꯔ ꯍꯥꯞꯄꯣ. ꯅꯪ ꯃꯛꯇꯧꯕꯤꯌꯣ. ꯆꯥꯛꯅꯦ ꯌꯥꯝꯃꯟꯒꯔꯤꯅꯤ. ꯑꯗꯨ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯔꯦꯀꯣ. ꯑꯗꯣ ꯕꯨꯕꯣꯛꯁꯦ ꯑꯃ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯆꯥꯕꯅ ꯈꯔ ꯃꯉꯣꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯀꯣ. ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯐꯝꯃ ꯆꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯔꯦ ꯃꯈꯥꯗ. ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ. ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯌꯥꯎꯗꯦ. ꯇꯦꯖꯄꯇꯥꯅ ꯇꯧꯔꯤꯅꯤ. ꯌꯥꯎꯕ꯭ꯔꯥ? ꯌꯦꯅꯝ ꯂꯩꯇꯦ. ꯌꯦꯅꯝ ꯁꯥꯏꯠ ꯑꯃ ꯊꯝꯃꯣ ꯑꯩ ꯂꯧꯒꯦ. ꯂꯧꯔꯣ. ꯆꯦ ꯈꯣꯡꯉꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯆꯥꯛ ꯃꯅꯝ ꯇꯥꯕ. ꯑꯩꯗꯤ ꯕꯣꯇꯜ ꯊꯛꯀꯅꯤ. ꯁꯦꯟꯅꯦ ꯊꯝꯈ꯭ꯔꯒꯦ. ꯅꯪ ꯕꯣꯇꯜ ꯊꯛꯀꯗ꯭ꯔꯥ? ꯑꯗꯨꯝ ꯊꯝꯃꯨꯅꯦ. ꯃꯣꯔꯣꯛ ꯁꯥꯏꯕ ꯅꯤꯉꯣꯏꯅꯦ. ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯗꯨꯝ ꯂꯩꯌꯦꯗ. ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ. ꯑꯗꯨꯒ ꯑꯩ ꯃꯁꯝꯁꯦ ꯉꯁꯥꯏ ꯂꯨꯊꯣꯛꯏꯅꯦꯕ. ꯉꯁꯤ ꯂꯨꯊꯣꯛꯏꯅꯦꯕ. ꯑꯥꯗꯒꯤ ꯍꯜꯂꯒ ꯂꯨꯔꯤꯅꯤ. ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯝꯁꯦ ꯑꯝꯇ ꯍꯥꯠꯇꯣꯛꯀꯦ. ꯗꯣꯆꯥ ꯍꯣꯏ ꯆꯥꯔꯤ ꯂꯣꯏꯗ꯭ꯔꯤ. ꯅꯅꯥꯎꯒ ꯗꯣꯆꯥꯒ. ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯀꯠꯂꯛꯑꯦ ꯑꯃꯨꯛꯀ. ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6 ꯁꯟꯗꯥꯒꯤ ꯄꯨꯡ 6:30 ꯇꯥꯔꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯏꯀꯣ. ꯅꯨꯡꯗꯥꯡ ꯉꯟꯅ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯅꯤꯅꯀꯣ. ꯇꯨꯝꯈ꯭ꯔꯒ ꯍꯦꯛꯇꯅꯦ. ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯇꯨꯝꯈ꯭ꯔꯒꯅꯦ ꯍꯥꯏꯁꯦ. ꯇꯨꯝꯈ꯭ꯔ ꯃꯇꯨꯡꯗ ꯍꯦꯛꯇ ꯀꯔꯤ ꯍꯥꯏ ꯄꯨꯡ 1 ꯄꯨꯡ 2ꯁꯦ ꯃꯤꯀꯞ ꯊꯣꯛꯂꯒ ꯁꯨꯡꯇꯨꯝ ꯇꯨꯝꯖꯔꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯟ ꯇꯥꯕꯒꯤ ꯃꯈꯣꯟꯁꯤꯅ ꯑꯩꯅ ꯀꯔꯤ ꯇꯝꯅꯔꯝꯃ ꯍꯥꯏꯅ ꯀꯤꯗꯣꯏꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯒ ꯑꯍꯤꯡ ꯇꯨꯝꯗꯕꯁꯤꯅ. ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯇꯨꯝꯃꯤ ꯈꯪꯕ꯭ꯔꯥ? ꯄꯨꯡ 1ꯗ ꯃꯤꯀꯞ ꯊꯣꯛꯂꯒ ꯄꯨꯡ 3:44 4 ꯇꯥꯔꯝꯗꯥꯏꯗ 3:50. ꯑꯗꯨꯒ 4ꯗꯩꯅ ꯄꯨꯡ 6:30 ꯇꯔꯦꯠ ꯐꯥꯎꯇ. ꯇꯔꯦꯠꯇꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯅꯤ 6:30ꯁꯦ ꯁꯤꯕꯀꯣ. ꯑꯗꯨꯒ
ꯑꯗꯨꯅ ꯃꯃꯥꯏꯒꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯏꯁꯦ ꯃꯁꯥ ꯉꯝꯗꯕ ꯅꯨꯡꯉꯥꯏꯕ ꯃꯤꯠ ꯀꯨꯞꯁꯜꯂꯦ ꯇꯨꯝꯕ ꯀꯩꯀꯥ ꯃꯑꯣꯡ ꯆꯥꯗꯕ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒ ꯄ꯭ꯔꯣꯒꯥꯝ ꯇꯧꯔꯤꯕꯀꯣ ꯅꯍꯥꯟꯃꯨꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯀꯥꯂꯤ ꯄꯨꯖꯥꯗꯀꯣ ꯑꯗꯣ ꯑꯩ ꯋꯥꯠꯂꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯄꯨꯗꯤ ꯆꯠꯂꯔꯣꯏꯀꯣ ꯃꯌꯥꯝ ꯗꯥꯟꯁ ꯇꯧꯕ ꯆꯠꯅꯩ ꯋꯥꯠꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗ ꯈꯣꯡꯁꯦ ꯏꯪꯃꯟꯒꯤꯅ ꯃꯣꯟꯖꯥ ꯍꯥꯞꯁꯤꯟꯅꯤ ꯑꯩꯈꯣꯏꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗ ꯇꯧꯔꯤꯁꯦ ꯎꯕ꯭ꯔꯥ ꯑꯗꯨ ꯑꯥꯗ ꯉꯥꯜꯂꯤꯁꯦ ꯎꯕ꯭ꯔꯥ ꯁꯦ ꯎꯁꯤꯡꯁꯦ ꯂꯨꯝꯁꯤꯟꯈꯔꯦ ꯂꯣꯏꯅ ꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯐꯖꯅ ꯖꯨꯝ ꯇꯧꯒꯦ ꯅꯥꯀꯣ ꯑꯥꯗ ꯇꯧꯔꯤꯁꯦ ꯃꯤ ꯂꯩꯁꯦ ꯎꯏꯅꯦ ꯑꯥꯗ ꯃꯤ ꯁꯤꯒ ꯃꯤ ꯖꯒꯣꯏ ꯀꯩꯅꯣ ꯇꯧꯅ ꯊꯧꯅꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯃꯤ ꯑꯃꯨꯛ ꯖꯒꯣꯏ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯕꯩ ꯀꯣꯈꯠꯈ꯭ꯔꯦ ꯃꯣꯏ ꯃꯤ ꯍꯣꯏ ꯏꯪꯕꯁꯦ ꯆꯠꯇꯔꯦ ꯁꯤꯇ ꯌꯧꯅꯅꯤꯅꯦ ꯆꯥꯔꯨ ꯐꯣꯟ ꯇꯧꯔꯤ ꯆꯥ ꯐꯝꯃꯤ ꯀꯟꯅ ꯗꯤꯌꯥꯕꯗ꯭ꯔꯥ ꯁꯨꯇꯔꯒ ꯑꯝꯇ ꯂꯤꯠꯇ꯭ꯔꯤ ꯏꯁꯩ ꯃꯈꯣꯟꯁꯤꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥ ꯇꯥꯔꯦ ꯑꯍꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯇꯨꯝꯖꯥꯗꯕꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩ ꯑꯍꯤꯡ ꯇꯨꯝꯕꯗꯨꯗꯤ ꯁꯨꯃꯥꯏꯅ ꯂꯥꯡꯅ ꯈꯣꯠꯅ ꯂꯩꯔꯗꯤ ꯈꯔ ꯇꯨꯝꯕ ꯆꯥꯏꯑꯕ ꯑꯩ ꯈꯪꯕ꯭ꯔꯥ ꯏꯪꯗ꯭ꯔꯗ ꯆꯥꯅ ꯏꯪꯗ꯭ꯔꯥ ꯅꯅꯥꯎ ꯑꯥꯗ ꯌꯨꯝ ꯐꯝꯃꯒ ꯑꯥꯗꯗꯤ ꯆꯠꯇꯅ ꯁꯦ ꯐꯝꯃ ꯌꯦꯡꯉꯣꯅ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯦ ꯂꯥꯛꯑꯦꯕꯀꯣ ꯕꯣꯕꯣꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜꯂꯛꯀꯦ ꯑꯅꯤꯁꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯦ ꯑꯩꯁꯦ ꯑꯍꯤꯡꯁꯦ ꯅꯨꯃꯤꯠ 6-7 ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯤꯒꯤꯅ ꯇꯨꯝꯗꯕꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯟꯗꯛ ꯏꯆꯥ ꯄꯥꯠꯁꯜꯂꯦ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯅꯤꯁꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨ ꯆꯤꯛꯅ ꯑꯗꯨꯒ ꯁꯤꯒ ꯏꯁꯩ ꯊꯥꯔꯤꯁꯤꯒ ꯅꯅꯥꯎ ꯃꯆꯥꯁꯤꯅ ꯖꯒꯣꯏ ꯁꯥ ꯂꯩꯔꯝꯃꯤ ꯏꯁꯩ ꯃꯈꯣꯟꯁꯦ ꯇꯥꯔꯒ ꯅꯝꯆꯥ ꯁꯣꯔꯁꯨ ꯁꯥꯔꯛꯎꯅꯦ ꯑꯥꯗ ꯏꯁꯩ ꯊꯥꯔ ꯃꯥꯁꯦ ꯖꯒꯣꯏ ꯁꯥ ꯂꯩ ꯔꯣꯌꯦꯜ ꯗ꯭ꯔꯦꯁ ꯁꯤꯅꯤꯁꯦ ꯏꯪꯊꯝꯊꯥ ꯄꯨꯕꯤ ꯑꯁꯦ ꯏꯜꯂꯒ ꯀꯌꯥꯝ ꯂꯨꯝꯃꯤ ꯁꯤꯁꯦꯀꯣ ꯈꯨꯂꯨꯝ ꯑꯃ ꯁꯤꯁꯦ ꯊꯣꯡꯉꯔꯣꯏ ꯑꯗꯨ ꯑꯗꯣ ꯃꯌꯥꯝꯁꯤꯁꯦ ꯕꯣꯕꯣꯛꯁꯦ ꯆꯥꯛ ꯂꯥꯛꯄꯒꯤ ꯑꯩ ꯉꯁꯤ ꯆꯥꯅꯕ ꯃꯥꯔꯀꯦꯠꯇ ꯇꯧꯗꯣꯏꯅꯦꯕ ꯆꯠꯂꯨꯏ ꯑꯗꯣ ꯃꯥꯔꯀꯦꯠꯇ ꯃꯣꯏ ꯆꯥꯛ ꯆꯠꯂꯨꯕꯒꯤ ꯊꯣꯡꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗꯨꯁꯨ ꯉꯁꯥꯏ ꯂꯧꯕ ꯕꯥꯍꯣꯏꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯊꯣꯡꯉꯒ ꯀꯩꯅꯣ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯃꯥ ꯍꯣꯏ ꯃꯝꯁꯨ ꯕꯕꯣꯛ ꯃꯝꯃꯦ ꯍꯣꯏꯗꯤ ꯈꯔꯗꯩꯗꯤ ꯃꯣꯏꯗꯤ ꯑꯃ ꯃꯊꯧ ꯃꯣꯏ ꯃꯆꯦꯠ ꯀꯣꯃꯤꯇꯤ ꯆꯥꯡꯅ ꯆꯠꯂ ꯐꯝꯕꯗꯣ ꯆꯥꯡꯅ ꯃꯣꯏ ꯈꯦꯆꯤ ꯂꯥꯛꯑꯦꯕꯀꯣ ꯄꯤꯖꯩꯌꯦꯕꯀꯣ ꯀꯣꯃꯤꯇꯤ ꯐꯝꯕ ꯑꯗꯨꯒ ꯈꯨꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯍꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯦꯆꯤ ꯑꯃꯨꯛ ꯇꯧꯕꯅꯤꯅ ꯊꯣꯡꯉ ꯑꯗꯨꯅ ꯆꯥꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯈꯔ ꯂꯩꯕꯗꯣ ꯕꯣꯕꯣꯛꯇꯤ ꯈꯦꯆꯤ ꯄꯥꯝꯗꯕꯅꯤ ꯌꯥꯝ ꯆꯥꯔꯛꯇꯦꯕ ꯑꯗꯣ ꯃꯃꯥ ꯑꯗꯨꯒ ꯕꯣꯕꯣꯛꯀ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯒ ꯇꯧꯔꯛꯄ ꯆꯥꯔꯅꯤ ꯈꯦꯆꯤ ꯑꯗꯨꯒ ꯃꯤꯃꯤ ꯑꯩꯅ ꯃꯌꯥꯝ ꯉꯥꯁꯦ ꯕꯣꯛꯁꯦ ꯂꯥꯛꯄꯒꯤ ꯉꯥ ꯑꯗꯨꯒ ꯂꯩꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯥꯒꯤ ꯚꯣꯏꯁ ꯂꯩꯐꯝ ꯔꯦꯀꯣꯔꯠ ꯇꯧꯔꯤꯁꯦ ꯕꯖꯥꯔꯗꯣꯀꯣ ꯕꯖꯥꯔ ꯑꯩꯁꯦ ꯆꯥꯎꯅ ꯂꯩꯔꯝꯃꯦꯕ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨꯒꯤ ꯉꯥ ꯆꯥꯇꯥꯔꯦꯕ ꯆꯠꯂꯝꯗꯦ ꯁꯣꯝꯗ ꯏꯁꯩ ꯊꯥꯕ ꯂꯩꯔꯛꯇ꯭ꯔꯦ ꯀꯔꯤ ꯀꯔꯥꯁꯦ ꯍꯧ ꯍꯧ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯏꯗꯨꯛ ꯊꯥꯔꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯣꯛꯁꯦ ꯈꯅꯥꯎꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯠ ꯐꯪꯅꯀꯣ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯃꯌꯥꯝ ꯑꯁꯤ ꯃꯅꯥꯁꯦ ꯑꯩ ꯀꯌꯥꯝ ꯄꯤꯛꯏ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯂꯩꯔꯛꯏꯅꯦ ꯑꯩ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝꯗꯣ ꯈꯨꯄꯤꯛ ꯑꯃ ꯍꯥꯏꯁꯦ ꯈꯨꯄꯤꯛ ꯑꯃ ꯅꯨꯡꯁꯤꯃꯟꯒꯤꯅ ꯂꯩꯔꯛꯏꯕ ꯑꯩꯅ 70ꯒ ꯄꯤ ꯁꯤ ꯑꯃꯗ ꯗꯨꯀꯥꯟꯗꯥꯔꯗꯣ ꯍꯧꯔꯅꯤ ꯁꯤ ꯃꯥꯏ ꯁꯤꯖꯤꯜꯂ ꯎꯁꯨ ꯎꯗꯦ ꯑꯩ ꯃꯅꯥ ꯁꯤꯖꯤꯜꯂꯒ ꯑꯩ ꯃꯅꯥ ꯁꯤꯕꯨ ꯍꯥꯏꯅ ꯈꯪꯕꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯇꯨꯝꯃꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8:30 ꯇꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯌꯦꯡ ꯑꯩ ꯑꯃꯨꯛꯀ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨ ꯎꯅꯔꯁꯤ The next day. ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯑꯩ ꯀꯩꯅꯣꯁꯦ ꯇꯣꯠꯂꯒ ꯊꯝꯃꯦꯀꯣ ꯀꯩ ꯍꯥꯏ ꯁꯣꯌꯥꯕꯤꯟꯁꯦ ꯃꯃꯥꯅ ꯑꯃꯨꯛꯀ ꯅꯍꯥꯟ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇꯣ ꯁꯣꯌꯥꯕꯤꯟ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯤꯌꯨ ꯍꯥꯏꯗꯣ ꯊꯣꯡꯉꯦ ꯇꯧꯔꯤ ꯐꯖꯅ ꯂꯩꯔꯦ ꯑꯩꯅ ꯉꯧꯔꯦ ꯀꯩꯅꯣ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯕ꯭ꯔꯥꯎꯟ ꯑꯣꯏꯅ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯆꯅꯝ ꯍꯥꯞꯄꯨꯕꯩꯅꯦꯕ ꯆꯅꯝ ꯑꯁꯨꯕ ꯍꯥꯞꯄꯨꯕꯩꯅꯦꯕꯀꯣ ꯑꯗꯨꯒ
ꯀꯩꯅꯣ ꯇꯧꯏꯕ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯌꯥꯝ ꯍꯥꯞꯇꯦ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇꯣ ꯃꯃꯥꯒꯤ ꯃꯅꯦꯗꯨꯗꯤ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯊꯣꯛꯑꯦꯅꯀꯣ ꯑꯗꯣ ꯃꯥꯗꯣ ꯃꯔꯣꯏ ꯃꯄꯥꯡ ꯌꯥꯝ ꯆꯥꯗꯦꯕ ꯉꯔꯥꯡꯁꯨ ꯍꯤꯟꯖꯥꯡ ꯆꯥꯗꯦ ꯃꯥ ꯃꯔꯣꯏ ꯃꯄꯥꯡ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯀ ꯑꯩꯅ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯗ꯭ꯔꯗꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯞꯄꯤꯗ꯭ꯔꯦ ꯌꯥꯝꯅ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯅꯞꯇꯅꯕ ꯈꯔ ꯑꯣꯠꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯥꯁꯜꯂꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯖꯦꯟ ꯊꯣꯡꯕ ꯅꯝꯕ꯭ꯔꯥ ꯑꯗꯨ ꯖꯦꯟꯅꯤꯁꯦ ꯖꯦꯟ ꯑꯩꯈꯣꯏ ꯖꯦꯟ ꯃꯆꯥ ꯑꯂꯨꯁꯦ ꯉꯥꯏꯈꯣ ꯑꯗꯨꯒꯤ ꯑꯩ ꯃꯔꯣꯏ ꯃꯄꯥꯡ ꯍꯦꯛꯎꯔꯒꯦ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛ ꯀꯨꯞꯁꯟꯅ ꯊꯝꯃꯅꯤ ꯁꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯣꯏ ꯕꯤꯅꯥ ꯃꯆꯥꯗꯣ ꯅꯪꯅꯦ ꯂꯧꯕ ꯌꯥꯒꯤꯔꯣꯏ ꯆꯩ ꯆꯥꯅꯤ ꯕꯤꯅꯥ ꯃꯆꯥꯗ ꯄꯨꯔꯒ ꯄꯝ ꯊꯥꯅꯅꯤ ꯍꯤꯛꯀꯣ ꯆꯪꯉꯅꯤ ꯑꯗꯨꯒꯤ ꯅꯣꯏ ꯇꯧꯗꯣꯏꯁꯤꯕꯨ ꯑꯗꯨ ꯀꯔꯤ ꯊꯕꯛ ꯑꯣꯏꯗꯣꯏꯅꯤ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯑꯁꯤꯗ ꯑꯗꯨꯁꯨ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏ ꯕꯨꯕꯣꯛꯀꯤ ꯍꯥꯞꯈ꯭ꯔꯦꯕ ꯀꯣꯜꯂꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯍꯥꯎꯔꯅꯤꯍꯦ ꯍꯤꯟꯖꯥꯡꯁꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯉꯥꯏꯔꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯁꯤꯒ ꯂꯩꯔꯦ ꯍꯤꯟꯖꯥꯡꯁꯦ ꯁꯤꯗꯅ ꯑꯉꯧꯕ ꯑꯂꯨ ꯑꯉꯧꯕ ꯁꯦꯡꯅꯤ ꯇꯝꯃꯤ ꯀꯥꯏ ꯀꯥꯏ ꯇꯣꯡꯉꯤꯕ ꯈꯪꯗꯦ ꯍꯌꯦꯡ ꯇꯜꯂꯗꯣꯏꯅꯤ ꯆꯥꯛ ꯄꯨꯊꯣꯔꯛꯏꯁꯦ ꯑꯗꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯅꯀꯣ ꯀꯣꯜꯂꯤꯛ ꯐꯦꯡꯉꯤ ꯑꯗꯨꯒ ꯑꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯁꯦ ꯁꯤꯁꯦ ꯌꯨꯁ ꯇꯧꯅꯗꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯐꯦꯡ ꯂꯣꯏꯔꯒ ꯐꯤ ꯑꯃꯨꯛ ꯂꯧꯁꯤꯜꯂꯅꯤ ꯕꯨꯕꯣꯛꯇ ꯑꯩꯅ ꯀꯦꯃꯦꯔꯥ ꯂꯧꯍꯜꯂꯤꯅꯦꯕ ꯄꯣꯁꯣꯏꯕꯤꯌꯥ ꯃꯈꯥ ꯇꯥꯔꯤꯗꯣ ꯀꯩꯅꯣ ꯕꯨꯕꯣꯛ ꯁꯨꯃꯥꯏꯅ ꯉꯜꯂꯤꯉꯩꯗ ꯍꯦꯛꯇ ꯂꯧꯁꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯀꯩꯅꯣ ꯆꯪꯉꯦ ꯕꯣꯛ ꯇꯨꯝꯃꯤꯔꯣ